Manipuri wari pambi serel tabi di bapum na magpo amuhan na taram na uksari ngasiso mayam gi ngaihak pothana na bagidamak ano ba Manipuri wari masa makagpudo na laksari wari masa sige maming kuitha ruraba zening wari masa sige aiba Mokhendro Saugrakpam wari masa simuk ngaihak tami narasi College ki oza singi kaman room do oza makoy mari mga di mapam lima le oza nupa sing adugi maragta oza memtombi matomta niyaw ribado pagi hek tawgan ba ngang bada ising litaba mayam dagi sahi khara laisilap tawraba oza manglemsu hek mayawri ngasai dagi ni mana microphone mundu no pairakliwado wari saningai bulayrak trabara karino mahay miyo angang na baromda sathanarak i khangde oza sing asisu asumna hek ti tawnaba jati mawoire ko yum panbagi matam lan thoraklaba pakhang ariba oza deben amadi laisabi aribi singda salaklabi oza ibemhalgi maramda wariado hek thaitharakla male ngasaidagi maya kongon kaba makhai microphone pairuriba oza manglemna hai ngadabu liraga mafazabani laisabi aribi sing asidi kuiraga yengba ka asidi aidi sum kisila ebo Aikoi oza singi marakta oza ibemal sisu masing sansilaklabani ne mayam sumi nungai teda karam na buta wuza no sonbu sonara i oza memtombi na khummi oza ibemal khoi di kuchu ngawi tanapi masak mataw haira mafazai mi su pikte yeng mada yam na nungai rida seli sai makai suipat tamapai masada wat pobo amate hek laiteda matam khara di adum machat khini mi pikpa wadi kaya ngangandaba tumin hek laiganba amuktangga ngang thorpadadi yak klaw ne hek ngangganba mingsumagi phiba maduga onthok ne hek sanana tholamba oza pisakna sat hek khumla i asok sangkhon bi sakhen bi oza imemhalna kari tawbugi hawjik phawba laisaduna lairiba masigi maram amadi soidra laifam thoi oza ningthemjawgi natro mayam changduna hainabada mana sitatna hek yakhidabado oza manglemna sat no sila i sumi oza ningthemjau su kaya di kai banang lage do kaya di sopage do magi maram gi natro wanom duna college asidagi transfer sat khriba do masi maktada magi oza deben haiba pakhang sari asina amuk oza mayam da wanom li oza ibemhal bo haibi u haidana ka tausari sopa nange dani oza deben ma su oza memtom bi su hek pang sila i hoine oza ibemhalgi matawasida mi asangbagi wari sarunu haiduni laku lagle tu makhoi laisabi pakhang ani ase tung thamang tha oza manglemdo haifet makhoi romda yengluraga haibu haira i tawrakli ani se yengune matai manawga haidu kaya de hek malino se haibagum nadana ani se thungna nanaba kari no upaya matawduna mayam amukta sinsiba natrabadi hayeng suk sanaba soidana yauna rani se mayam wa hek no i sanglakliba ani ado kari no haiduna mayam da hangi maduda oza manglemna maya i hek higatna hek asumna khumdora i ani sibu kaidaga hunaraduna program chatminaruba jano ne hek ngangnaramliba asi hairaga khanghaudana phak hekta no thora i oza manglemdo mayam sumana nokpaduda hek yausila i oza debendi managa khara khanjarubaga oza ibemhalgi mamangda mamayedo ikai khibana chini muk hek ngangle luktaduna bu khangle oza ibemhaldi thoina bu khallude oza manglemna mahusa gum phagi adum matawri bani makhalli oza ibemhal haingam tawngambi nupini sat pandana dum khumdora i ho pakhang sari mayum panba khangdaba amaga laisabi sari mayum naidabi amaga tungthamang tha hek changminarakledi hai makai bu hek paksarabado atai lairi oza memtombi ayyumga yorudri saka sarik triponi lamana suloire talla khachira kantinda saru siba ayuktai ni sialuri se aida laose minat nifu banga khaktang di mawali class sangdausu ani do honaduna kantinda thokta mathokre mayamado tingak yenghawi oza manglemsu asum hek haira i magi oza ibemal haise thathagi nupi nati he pungsu hek subani mana yaudaba laitabani mathaugi yatsima haiduna kanade sinjakraba seminar workshop ka toikraba hekta ngangdana lerami laibaki su khuding
ꯃꯥꯡꯖꯤꯟ ꯍꯦꯛꯇ ꯃꯊꯥꯔꯝꯃꯤ ꯈꯪꯗꯦ ꯈꯪꯁꯨ ꯈꯪꯈ꯭ꯔꯦꯗ ꯃꯥꯁꯦ ꯃꯥꯅꯒ ꯄꯥꯈ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯑꯉꯛꯄꯨ ꯑꯉꯛꯄꯅꯤ ꯃꯥꯅ ꯄꯤꯕ ꯏꯁꯄꯤꯆꯁꯤꯗꯤ ꯃꯤꯌꯥꯝꯅꯒ ꯆꯦꯛꯃꯨꯛ ꯍꯦꯛ ꯂꯥꯎꯅ ꯄꯣꯟꯇꯦ ꯑꯣꯖꯥ ꯗꯦꯕꯦꯟ ꯏꯀꯥꯏꯕ ꯈꯔ ꯐꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕꯗꯩ ꯆꯧꯀ꯭ꯔꯤꯗ ꯉꯦꯛ ꯐꯝꯊꯔꯛꯏ ꯑꯣꯖꯥ ꯃꯪꯂꯦꯝꯗꯣ ꯉꯥꯡꯕ ꯄꯦꯟꯐꯥꯠꯇ꯭ꯔꯤ ꯃꯥꯜꯂꯦ ꯃꯈꯥ ꯁꯝꯊꯔꯛꯏ ꯑꯩꯈꯣꯏꯅ ꯄꯪꯍꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯣꯖꯥ ꯏꯕꯦꯝꯍꯜꯅ ꯌꯨꯝ ꯄꯥꯟꯕ ꯄꯥꯟꯗꯕꯗꯤ ꯇꯔꯥꯏ ꯊꯣꯛꯈ꯭ꯔꯒ ꯃꯥꯅ ꯍꯣꯠꯅꯖꯔꯤꯕ ꯇꯧꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯈꯣꯏ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯈꯛ ꯉꯝꯂꯔꯣꯏꯗꯕ ꯉꯥꯛꯅꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯔꯤꯟ ꯄꯥꯜꯂꯤ ꯃꯤ ꯀꯤꯗꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯕꯨ ꯍꯥꯟꯅ ꯀꯔꯝ ꯇꯧꯔꯝꯒꯦꯅꯦ ꯃꯥ ꯂꯥꯛꯄꯗꯩꯅꯤ ꯀꯣꯂꯦꯖꯁꯦ ꯃꯁꯛ ꯊꯣꯛꯈ꯭ꯔꯤꯕꯁꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯝꯕꯅꯤ ꯃꯅꯥ ꯀꯂꯝꯈ꯭ꯔꯕ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯑꯦꯗꯨꯀꯦꯁꯟ ꯃꯟꯇ꯭ꯔꯤꯒ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗꯅꯤꯁꯦ ꯃꯥꯅ ꯃꯊꯧꯅꯥ ꯐꯅ ꯉꯥꯡꯊꯠꯈ꯭ꯔꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯕꯤꯜꯗꯤꯡ ꯃꯇꯤꯛ ꯆꯥꯔꯝꯗꯕ ꯑꯣꯖꯥ ꯃꯁꯤꯡ ꯁꯨꯔꯝꯗꯕ ꯐꯦꯟꯁꯤꯡ ꯁꯦꯝꯂꯝꯗꯕ ꯇꯣꯏꯂꯦꯠ ꯂꯦꯇ꯭ꯔꯤꯟ ꯃꯑꯣꯡ ꯇꯥꯔꯝꯗꯕꯗꯨ ꯂꯩꯇ꯭ꯔꯦꯗꯅ ꯑꯩꯗꯤ ꯃꯥꯕꯨ ꯇꯁꯦꯡꯅ ꯊꯥꯒꯠꯅꯤꯡꯂꯤꯕꯅꯤ ꯑꯣꯖꯥ ꯄꯤꯁꯛꯅ ꯍꯥꯏ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯣꯖꯥꯕꯨ ꯃꯥꯒꯨꯝꯕꯤꯗꯤ ꯑꯇꯥꯡꯕꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯆꯔꯤꯕꯗꯤ ꯃꯥꯅ ꯇ꯭ꯌꯨꯟ ꯁꯦꯡꯅ ꯏꯪꯂꯤꯁꯄꯨ ꯃꯃꯥꯂꯣꯟꯗꯧꯅ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯉꯥꯡꯂꯤꯕꯗꯨꯅꯤ ꯃꯥꯗꯧꯅ ꯉꯥꯡꯕꯕꯨ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯃꯠꯇꯕꯨ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯑꯣꯖꯥ ꯗꯦꯕꯦꯟꯁꯨ ꯍꯦꯛ ꯄꯥꯡꯁꯤꯜꯂꯛꯏ JN ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ MA ꯏꯪꯂꯤꯁ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯄꯥꯁꯅꯤ ꯏꯪꯂꯤꯁꯇ ꯅꯠꯇꯦ ꯍꯤꯟꯗꯤꯁꯨ ꯄꯥꯏꯡꯈꯩ ꯉꯥꯡꯉꯤꯗ MUꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯃꯤꯅꯥꯔ ꯑꯃꯗ ꯃꯥꯅ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯋꯤꯃꯦꯟꯁꯀꯤ ꯃꯇꯥꯡꯗ ꯏꯪꯂꯤꯁꯇ ꯁ꯭ꯄꯤꯆ ꯄꯤꯈꯤꯕꯗꯣ ꯑꯣꯟꯊꯣꯛꯅ ꯃꯔꯤꯛ ꯆꯨꯝꯈꯤ ꯃꯗꯨꯗꯒꯤꯅꯤ ꯃꯥꯒꯤ ꯃꯒꯨꯟ ꯑꯩꯅ ꯈꯪꯈ꯭ꯔꯤꯕꯁꯦ ꯃꯥ ꯐꯖꯅ ꯈꯪꯉꯤꯀꯣ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯗꯨꯅ ꯅꯩꯅꯕꯖꯥꯠꯅꯤꯀꯣ ꯉꯁꯥꯏꯗꯒꯤ ꯇꯥꯕꯗꯃꯛ ꯑꯣꯏꯕ ꯑꯣꯖꯥ ꯀꯦꯁꯣꯅ ꯍꯥꯏ ꯑꯩꯅ ꯁꯨꯝ ꯇꯥꯕꯗꯗꯤ ꯃꯥꯅ ꯂꯩꯁꯥꯗꯨꯅ ꯌꯨꯝꯒ ꯄꯥꯟꯗꯗꯅ ꯈꯥꯡꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯕꯅꯤꯕꯨ ꯍꯥꯏꯔꯤꯗ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯥꯡ ꯏꯁꯤꯡ ꯆꯪꯗ꯭ꯔꯤꯕꯅꯤ ꯃꯌꯨꯝꯗꯁꯨ ꯍꯥꯏꯕ ꯂꯥꯛꯈꯤꯕꯁꯤꯅ ꯃꯁꯤꯡ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏ ꯑꯣꯖꯥ ꯅꯤꯡꯊꯦꯝꯖꯥꯎ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯗꯁꯥ ꯇꯥꯕꯗ ꯌꯥꯎꯈꯤꯕꯅꯤ ꯑꯣꯖꯥ ꯗꯦꯕꯦꯟ ꯅꯪꯁꯨ ꯈꯨꯃꯥꯡ ꯄꯪꯆꯥꯎ ꯆꯥꯎꯁꯤꯜꯂꯨꯅꯨꯀꯣ ꯆꯣꯞꯄ ꯍꯥꯏꯕꯁꯦ ꯀꯨꯏꯗꯕꯅꯤ ꯑꯣꯖꯥ ꯗꯦꯕꯦꯟꯗꯣ ꯑꯣꯖꯥ ꯀꯦꯁꯣꯗ ꯐꯂꯞ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯨꯛꯊꯈ꯭ꯔ ꯃꯥꯜꯂꯦ ꯀꯦꯟꯇꯤꯟꯗꯣ ꯇꯜꯁꯨ ꯈ꯭ꯔꯦꯆꯤꯁꯨ ꯑꯃꯠꯇꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯣꯖꯥ ꯏꯕꯦꯝꯍꯜ ꯑꯃꯗꯤ ꯑꯣꯖꯥ ꯃꯦꯝꯇꯣꯝꯕꯤ ꯆꯥ ꯑꯣꯏꯅ ꯊꯛꯂꯤ ꯆꯥꯅꯅꯕ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯀꯆꯧꯔꯤ ꯆꯥꯎꯔꯞ ꯇꯧꯕ ꯑꯃꯃꯝꯒ ꯃꯤ ꯑꯇꯩꯁꯨ ꯀꯅꯥꯁꯨ ꯃꯎꯗꯦ ꯀꯦꯟꯇꯤꯟ ꯇꯧꯔꯤꯕ ꯇꯥꯗ ꯌꯥꯏꯃꯒ ꯃꯥꯒꯤ ꯅꯨꯄꯤ ꯏꯇꯩꯃ ꯇꯊꯣꯠꯀꯅꯤ ꯂꯩꯔꯤꯗꯣ ꯀꯅꯥ ꯂꯩꯇꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯔꯒ ꯏꯇꯩꯃ ꯇꯊꯣꯠꯇꯣ ꯑꯣꯖꯥ ꯏꯕꯦꯝꯍꯜꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯔꯦ ꯍꯥꯏꯕꯨ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯏꯕꯦꯝꯍꯜ ꯑꯩꯅ ꯍꯥꯏꯕ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯂꯥꯟꯉꯝ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤꯕꯨ ꯈꯜꯂꯤꯕꯒꯦ ꯅꯔꯣꯜꯗꯣ ꯑꯃꯨꯛꯇꯗꯤ ꯆꯨꯝꯂꯝꯃꯨꯗꯅ ꯏꯕꯦꯝꯃ ꯏꯆꯦ ꯅꯧꯄꯥꯗꯨ ꯅꯍꯥꯟ ꯊꯧꯔꯝ ꯑꯃꯗ ꯊꯦꯡꯅꯩ ꯃꯃꯥꯏꯕꯨ ꯑꯣꯟꯊꯣꯛꯅ ꯊꯥꯈ꯭ꯔꯦ ꯑꯃꯨꯛꯇꯁꯨ ꯎꯅꯗ꯭ꯔꯤ ꯇꯟꯖꯥ ꯐꯪꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯣꯠꯆꯤꯜꯂꯛꯇꯨꯅ ꯃꯤꯡꯒ ꯀꯧꯔꯗꯅ ꯏꯆꯦꯒꯤ ꯋꯥꯐꯝ ꯑꯗꯣ ꯀꯝꯗꯧꯔꯒꯦ ꯀꯥꯏꯅ ꯁꯠ ꯍꯪꯖꯤꯜꯂꯛꯄꯩ ꯋꯥꯅꯤ ꯑꯩꯗꯤ ꯏꯉꯛꯄꯨ ꯍꯦꯛ ꯉꯛꯎꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯍꯥꯏꯔꯝꯂꯕꯅꯤ ꯌꯥꯝꯅ ꯏꯁꯃꯥꯔꯠ ꯑꯣꯏꯈ꯭ꯔꯦ ꯏꯆꯦ ꯑꯩ ꯍꯩꯅꯗꯧ ꯃꯥꯟꯗꯦ ꯅꯨꯄꯥꯗꯣ ꯌꯥꯝꯅꯕꯨ ꯏꯀꯥꯏ ꯈꯪꯗꯦꯀꯣ ꯅꯧꯄꯥꯗꯣ ꯆꯥꯗꯣ ꯊꯛꯄ ꯂꯣꯏꯔꯝ ꯂꯣꯏꯐꯥꯠꯇꯅ ꯄꯩꯁꯥ ꯊꯥꯗꯔꯝꯂꯒ ꯃꯕꯥꯅꯤ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯦꯛ ꯃꯊꯣꯔꯛꯂꯦ ꯏꯇꯩꯃ ꯇꯊꯣꯠꯇꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯆꯤꯟ ꯑꯗꯨꯗ ꯁꯣꯟꯕꯨ ꯁꯣꯟꯈꯤꯕ꯭ꯔꯥ ꯀꯔꯤꯅꯦꯒꯦ ꯁꯤꯗꯤ ꯑꯣꯖꯥ ꯏꯕꯦꯝꯍꯜꯅ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯃꯅꯦꯇꯣꯟ ꯏꯟꯗꯨꯗꯣ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯍꯦꯛ ꯃꯔꯩꯔꯝꯂꯦ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯟꯈꯤꯕꯒ ꯃꯅꯦꯝꯍꯜ ꯊꯥꯁꯅꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕ ꯃꯅꯦ ꯏꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯍꯜ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ ꯀꯨꯏꯔꯦ ꯏꯅꯦꯇꯣꯟꯅ ꯅꯪꯕꯨ ꯉꯥꯏꯔꯤꯕꯁꯦ ꯏꯅꯥꯛꯇ ꯐꯝꯅꯈꯣ ꯋꯥ ꯇꯥꯅꯁꯤꯅꯦ ꯏꯕꯦꯝꯍꯜ ꯈꯪꯉꯤ ꯃꯅꯦꯇꯣꯟꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯗꯣ ꯆꯔꯥꯒ ꯍꯦꯟꯕꯅꯦ ꯋꯥꯅꯒ ꯍꯜꯂꯛꯄꯅꯦ ꯃꯈꯣꯏꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯋꯥꯔꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯅꯦꯇꯣꯟꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯎꯄꯥꯏ ꯀꯌా ꯇꯧꯕꯤꯔꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒꯗꯤ ꯍꯤꯛꯇꯣꯛꯄꯗꯤ ꯍꯦꯛ ꯃꯉꯝꯗꯦ ꯑꯣꯟꯊꯣꯛꯅ ꯍꯦꯛ ꯍꯩꯅꯤꯡꯗꯅ ꯐꯝꯊꯔꯦ ꯍꯪꯂꯛꯏ ꯃꯅꯦꯇꯣꯟꯗ ꯀꯔꯤꯅꯣ ꯇꯥꯟꯅꯒꯗꯧꯔꯤꯕꯣ ꯏꯅꯦꯇꯣꯟ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅꯁꯨ ꯋꯥꯔꯦ ꯇꯟꯖꯥ ꯑꯃ ꯆꯥꯍꯧꯗꯗꯅ ꯑꯩ ꯆꯔꯥꯒꯁꯨ ꯍꯦꯜꯂꯛꯂꯤ ꯄꯣꯠꯅꯤ ꯍꯥꯏꯗꯧꯕ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯣ ꯑꯩ ꯌꯨꯝ ꯌꯧꯔꯒꯅꯦ ꯍꯤꯞꯄꯨꯔꯒꯦ ꯂꯥꯛꯂꯕꯅꯤ ꯀꯔꯤꯒꯤꯅꯣꯅꯦ ꯆꯔꯥ ꯍꯦꯜꯂꯒ ꯊꯕꯛ ꯆꯠꯂꯤꯕꯗꯨꯕꯣ ꯅꯪꯒꯤ ꯊꯕꯛ ꯃꯆꯤꯟ ꯑꯗꯨꯒ ꯅꯥꯔꯛꯀꯅꯤ ꯀꯣꯏꯕꯦꯝꯃ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯑꯣꯐꯤꯁꯇ ꯐꯝꯕ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤꯗꯣ ꯃꯥꯒꯤ ꯐꯣꯇꯣ ꯑꯩꯅ ꯄꯨꯔꯛꯏ ꯌꯦꯡꯉꯨꯁꯦ ꯃꯁꯛ ꯃꯇꯧꯁꯨ ꯃꯋꯥꯠꯇꯕꯅꯤ ꯃꯄꯥ ꯃꯄꯨ ꯀꯩꯔꯥꯛ ꯊꯥꯔꯛꯄꯅꯤ ꯍꯌꯦꯡ ꯅꯪꯅ ꯂꯩꯕꯗ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤꯒꯨꯝ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯒꯗꯧꯔꯤꯕꯅꯤꯅꯦ
mane to na photo sat hek lan sila ibem halda ibem halgi maithong do makalam de isuk su I sau khibana mana pai ba yadre photo do lauraga yeng badi laira dana saurang nana sayeng thi badu mangai sorga hon do makai breng breng ni kam tharak liba karino nakhoi mayam asina aingonda tawbiri ba lila sibo college da sumangai yum da sumangai ine helna ama ine yai mana ama ine to na ama aduga inama ani na su khari da ko ai pele da ko ai punamak amate het pamjadre ai kokse se khai ga dawre khang muware ai yum ga palaroi kayara khai khredana simak da na khoi pumbana thamoi asida tasona thinbagum chak chak thinduna sanari basibu karigino ai gi su thamoi pale khang bangam bagi pankhai laiye ai gi su aning ba pamba laijai ai gi aning mata yetpi rakanu karigino na khoina ai sibu yum asida su yamna laihaningdri basibo laihaningdra gana kadai da no ma bara da laijarurage ibem hal phinglap phuk hogalaga imung lom da sat changki mane ton do sauna solhawi thida ngau bi sidi magi damak soihau tare ko khanduna matawru rubani pumna maka sidagi mana khoida jaba misak ama khallaga loirabadubu kamdawni sidi thasana phet ka haidok tuna ka tau sari yajadraga tokseredana ayu masida pakte khongul tarakla roiko mi gi nupi semlubada phomai charubadu hek mangai khre ai chale ko mane ton indu mai hauna sauna ngang hek mathokre thasna tumin tawpham khangdana phamduna leihore ibem haldo mafiga hongde ising glass asawba ma thakchilaga phamungda dom haithara I monda mamai option juna hik kap khala I masina duda asumna pendana mathamoi soknabu masol libra mase pumna makse nangna thogan bani ko ai nangbu ngai badawari chukthare halaklo gaba nangbo ayuk angan bado ibem hal khwairambal kaithel gi nga yon phamdagi ukabi apak pa tha lawba pring pring suang libodo keji ani lairaga prop thora I ngasidi nongmai jingni thabak atai sumarai tre karibu tawgano khanduna ukabi atek pado hauna hek thonglaga sathokke haiduna kaithel karak pani magi karado kakhalamda yaduda khonjel amatara I ibem hal natro kudak tu da khangi maga college na nungsinana punminarakhiba boyai gi makholni haiba yengthoklo bada boyai na nok tu na manakta leplam bado ui ma sunok la duna hairei haima nang oire boyai karam pali kuire da ukhidaba kamdawni thaba engkhang su phangaudrabani laikai da dukan macha ma tek phamli amukta lakhe khanbani hek mangamde magi paudi kari tari ai di ta khidaba kuire ai so du mangaida kuire ta khidaba onthokna mathamoi bu kankhre nungna sabra kaino ngairamu hairami ai ngairi mabu punchi chupa ngai khini ma ai pisak piklingai dagi loina rakpani maril khabani hai khiba wa hongdabani marin khabagi matik mathamoi sukalli ma nangi nakta soidana lakhini akhang kanna ngayu nakhoi ani gi panthung aisu yamna yengningi nangi puksel chetpini akan kan bini nangna magi wakhal hongamdana ngasi phau leirambase ai nangbudi tasengna thagatli yoraklani matamdo waruranu ibem hal ai salage auto da dukan gi pot pik thana hapsilaga driver na aibu ngairi ai chale ibem hal boyai bu mit kuptana yenghori boyai na hairam khiba wahi singaduna ngai bagi awabadudi khara makhaidi kokhan bagum tawra I ibem hal mikuptuda nungsiba mabu magi mitmangda urai mon khalai magi nungsiba sakpham ado haujikti phanayam no honglamlagani ko boyai khaktani pumna makse khangliba haibabu aigi thamoi laka nungda asuk puibase kanadasu haidoktana kanadasu khangandana sena lotuna thamlakhibani madumangna aibu thamoi pandabi nungsiba masak khangdabi amagum mayamasina ubiri sangaba sahi kayasi mana inakta lakpulak biraroidra pungning ase tayang tasoi ningko kaya da hekwana aina mabu ngaijarakhiba he taibang mapu nangtana di khangbiramgani aigi awabase mabu ngaina ni aina ngasi social activist ama oina miyamgi thawal tawjarakhiba ai ngai khini mabu aigi thajaba magi mafamda haujik sumangdri ai akhang kanbini ai amuk khanna sokthabana aidana mabu ngai khiniye ngasidi oza ibemhaldo onthokna suning thi jakre
ꯌꯦꯡꯕꯒꯤ ꯄꯦꯟꯕꯕꯨ ꯍꯦꯛ ꯃꯅꯥꯏꯈꯤꯗ꯭ꯔꯦ ꯂꯩꯖꯕꯤ ꯊꯥꯅ ꯑꯗꯨꯝ ꯀꯦꯊꯔꯗꯨꯅ ꯀꯣꯂꯦꯖ ꯑꯗꯨ ꯍꯦꯛ ꯃꯌꯧꯔꯛꯂ ꯃꯥꯜꯂꯦ ꯑꯣꯖꯥ ꯃꯦꯝꯇꯣꯝꯕꯤ ꯑꯗꯣ ꯒꯥꯔꯤ ꯐꯔꯛ ꯇꯥꯔꯦ ꯃꯥꯕꯨ ꯈꯔ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯔꯛꯇꯅ ꯃꯥꯅ ꯆꯠꯇꯨꯅ ꯍꯧꯔꯨꯔꯒ ꯃꯕꯥꯅꯤ ꯄꯨꯟꯅ ꯀꯣꯂꯦꯖꯇ ꯂꯥꯛꯃꯤꯟꯅꯕꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯥꯅ ꯑꯣꯖꯥ ꯃꯦꯝꯇꯣꯝꯕꯤꯗ ꯉꯁꯤꯗꯤ ꯃꯪꯍꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒꯨꯝꯕ ꯇꯧꯏ ꯂꯣꯇꯔꯤꯒ ꯂꯥꯎꯕ ꯊꯣꯛꯂꯕꯗꯤ ꯃꯉꯣꯟꯗ ꯁꯣꯏꯗꯅꯕꯨ ꯐꯥꯎꯅꯤꯕꯨ ꯀꯥꯏꯅ ꯑꯣꯟꯊꯣꯛꯅ ꯃꯣꯟꯗꯥꯗꯣ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯃꯇꯝꯖꯔꯤ ꯄꯣꯠꯅꯤ ꯈꯪꯗꯦ ꯉꯁꯤꯗꯤ ꯏꯕꯦꯝꯍꯜꯗꯣ ꯃꯊꯃꯣꯏ ꯑꯗꯣ ꯃꯊꯨꯝ ꯃꯔꯥꯡ ꯏꯍꯧ ꯇꯍꯧꯏ ꯃꯄꯨꯛꯅꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯈꯣꯏꯔꯥꯡꯉꯤ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡꯒꯤ ꯀꯃꯟ ꯔꯨꯝ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯑꯣꯖꯥꯁꯤꯡꯁꯨ ꯑꯅꯝꯕ ꯁꯨꯅ ꯂꯩ ꯀ꯭ꯂꯥꯁ ꯍꯧꯒꯗꯧꯕꯁꯨ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯋꯥꯠꯂꯤꯕ꯭ꯔꯥ ꯑꯣꯖꯥ ꯃꯪꯂꯦꯝꯅꯕꯨ ꯐꯥꯒꯤ ꯑꯣꯏꯅ ꯑꯣꯖꯥ ꯏꯕꯦꯝꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅꯕꯨ ꯂꯪꯅꯔꯛꯏ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟ ꯑꯣꯖꯥ ꯏꯕꯦꯝꯍꯜꯁꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦꯗ ꯑꯣꯟꯊꯣꯛꯅꯕꯨ ꯀꯦꯔꯛꯏꯗ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯅꯍꯥꯟ ꯃꯈꯩꯗꯩꯗꯤ ꯉꯁꯤꯅ ꯏꯍꯦꯟ ꯍꯦꯟꯅꯕꯨ ꯐꯖꯕꯣꯏꯕꯨ ꯍꯦꯛ ꯃꯅꯤꯡꯉꯤꯗ ꯑꯩꯒꯤ ꯏꯆꯟ ꯑꯁꯦ ꯑꯣꯖꯥ ꯏꯕꯦꯝꯍꯜ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯈꯨꯝꯕꯃꯛꯇꯤ ꯈꯨꯝꯂꯛꯇꯦ ꯑꯣꯖꯥ ꯗꯦꯕꯦꯟꯅ ꯑꯣꯖꯥ ꯏꯕꯦꯝꯍꯜꯗ ꯆꯥꯒꯗꯧꯕꯒꯨꯝ ꯉꯁꯥꯏꯗꯒꯤ ꯍꯦꯛ ꯌꯦꯡꯂꯤꯕꯗꯣ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯎꯏ ꯈꯪꯉꯤ ꯃꯗꯨ ꯎꯕꯗ ꯑꯣꯖꯥ ꯀꯦꯁꯣꯅ ꯍꯦꯛ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯐꯖꯕꯕꯨꯅ ꯃꯐꯖꯩ ꯑꯊꯤꯕꯕꯨꯅ ꯊꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯣꯖꯥ ꯗꯦꯕꯦꯟ ꯑꯣꯖꯥ ꯗꯦꯕꯦꯟ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯅꯣꯛꯐꯦꯠꯇꯤ ꯃꯇꯧꯈꯤ ꯃꯥꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯇꯥꯗ ꯄꯤꯌꯣꯟ ꯃꯪꯒꯤꯖꯥꯎ ꯑꯗꯣ ꯁꯠ ꯆꯪꯂꯛꯇꯨꯅ ꯑꯣꯖꯥ ꯏꯕꯦꯝꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯛ ꯍꯥꯏ ꯑꯣꯖꯥ ꯏꯕꯦꯝꯍꯜ ꯃꯄꯥꯟꯗ ꯀꯅꯥꯅꯣ ꯋꯥꯡ ꯆꯥꯎꯕ ꯀꯨꯆꯨ ꯉꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯁꯝ ꯇꯦꯟꯅ ꯀꯛꯄ ꯀꯣꯏꯇꯦꯛ ꯈꯥꯛꯄ ꯅꯨꯄꯥ ꯑꯃꯅ ꯏꯕꯦꯝꯃꯕꯨ ꯀꯟꯅ ꯍꯪꯂꯤ ꯃꯥꯜꯂꯦ ꯃꯥꯅ ꯍꯥꯏꯕꯕꯨ ꯃꯃꯤꯡ ꯑꯗꯣ ꯃꯦꯖꯣꯔ ꯋꯥꯡꯂꯦꯟ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯣꯖꯥ ꯏꯕꯦꯝꯍꯜ ꯈꯪꯍꯧꯗꯅ ꯊꯃꯣꯏ ꯃꯤꯍꯨꯜ ꯇꯤꯡ ꯇꯤꯡ ꯆꯣꯡꯈꯠꯂꯛꯏ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯏꯐꯤꯡ ꯐꯤꯡꯅ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯎꯏ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯛꯏ ꯁꯣꯏꯗꯅ ꯃꯑꯣꯏꯔꯝꯂꯅꯤꯁꯦ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕꯗꯣ ꯃꯊꯃꯣꯏꯗꯣ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯒꯠꯂꯛꯏ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯝꯗꯅ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯅ ꯈꯨꯂꯩ ꯊꯨꯅꯕꯨ ꯊꯣꯛꯈꯤ ꯃꯌꯥꯝ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯂꯞ ꯌꯦꯡꯅꯍꯧꯏ ꯃꯍꯩ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯁꯣꯟꯅꯍꯧꯏ ꯀꯨꯏꯗꯦ ꯑꯃꯨꯛ ꯇꯍꯥ ꯆꯪꯂꯛꯂꯒ ꯏꯕꯦꯝꯍꯜꯗꯣ ꯑꯣꯖꯥ ꯃꯦꯝꯇꯣꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ ꯑꯣꯖꯥ ꯃꯦꯝꯇꯣꯝꯕꯤ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯁꯣꯁꯦ ꯄꯥꯏꯁꯤꯟꯕꯤꯍꯧꯔꯣ ꯑꯣꯖꯥꯅ ꯒꯥꯔꯤꯗꯣ ꯈꯔ ꯄꯨꯕꯤꯈ꯭ꯔꯣ ꯑꯩ ꯉꯁꯤꯗꯤ ꯀ꯭ꯂꯥꯁꯀ ꯆꯪꯂꯝꯗꯅ ꯆꯠꯈ꯭ꯔꯅꯤ ꯃꯌꯥꯝ ꯁꯤꯟꯅꯔꯒ ꯑꯩꯒꯤ ꯀ꯭ꯂꯥꯁꯇꯣ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯔꯝꯒꯦꯔꯥ ꯈꯔ ꯃꯦꯟꯁꯤꯟꯕꯤꯔꯝꯂꯣ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯏꯅꯥꯛꯇ ꯂꯦꯞꯂꯔꯦ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯍꯧꯗꯕ ꯊꯣꯛꯂꯣ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯧꯔꯤꯕ ꯅꯨꯄꯥꯅꯤ ꯃꯆꯤꯟꯒ ꯐꯠꯈꯤꯗ꯭ꯔꯕ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯍꯧꯗꯧꯔꯤꯕꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯣꯖꯥ ꯃꯌꯥꯝ ꯏꯕꯦꯝꯍꯜ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯂꯥꯡꯕꯟꯒꯤ ꯁꯥꯔꯕ ꯅꯨꯡꯁꯥꯅ ꯌꯩꯕꯗ ꯈꯨꯏꯊꯔꯨꯔꯕ ꯌꯦꯅꯤꯡꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯏꯪꯂꯕ ꯂꯤꯛꯂꯥꯅ ꯌꯩꯕꯗ ꯑꯃꯨꯛ ꯅꯍꯧꯅꯅ ꯇꯦꯛꯈꯠꯂꯛꯄꯒꯨꯝ ꯏꯕꯦꯝꯍꯜꯒꯤ ꯈꯨꯏꯊꯔꯨꯔꯕ ꯑꯁꯥꯒꯤ ꯌꯦꯅꯤꯡ ꯉꯁꯤꯗꯤ ꯑꯃꯨꯛ ꯇꯦꯛꯈꯠꯂꯛꯂ ꯃꯥꯜꯂꯦ ꯑꯣꯖꯥ ꯃꯪꯂꯦꯝꯗꯣ ꯇꯟꯕꯨ ꯇꯟꯗꯦ ꯇꯥꯟꯅꯗꯨꯅꯕꯨ ꯍꯥꯏꯐꯦꯠꯄꯨ ꯌꯦꯡꯂꯨꯔꯤ ꯑꯗꯨꯒ ꯍꯟꯖꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩ ꯃꯁꯛ ꯃꯨꯟꯅꯕꯨ ꯈꯪꯏꯅ ꯃꯩꯇꯩ ꯃꯆꯥ ꯒꯦꯂꯦꯟꯇ꯭ꯔꯤ ꯑꯦꯋꯥꯔꯗꯀ ꯐꯪꯈꯤꯕ ꯇꯦꯔꯣꯔꯤꯁ ꯑꯃꯗꯤ ꯅꯦꯛꯁꯂꯥꯏꯠ ꯊꯦꯡꯅꯕꯗ ꯃꯃꯤꯡ ꯀꯟꯅ ꯆꯠꯂꯤꯕ ꯈꯪ ꯍꯩꯔꯕ ꯑꯥꯔꯃꯤꯒꯤ ꯃꯦꯖꯔ ꯋꯥꯡꯂꯦꯟ ꯍꯥꯏꯕꯗꯨꯅꯤꯅ ꯌꯥꯏ ꯑꯣꯖꯥ ꯏꯕꯦꯝꯍꯜ ꯅꯪꯅ ꯈꯟꯖꯔꯛꯄ ꯃꯤꯁꯛ ꯀꯌꯥꯗ ꯆꯥꯅꯈ꯭ꯔꯕ ꯄꯨꯡꯕꯥꯅꯣ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦꯗ ꯋꯥꯅ ꯉꯥꯏꯖꯔꯛꯄꯒꯤ ꯃꯍꯩ ꯐꯪꯂꯦ ꯑꯣꯖꯥ ꯏꯕꯦꯝꯍꯜ ꯑꯣꯖꯥ ꯗꯦꯕꯦꯟ ꯋꯥꯈꯜ ꯄꯣꯞ ꯇꯥꯏ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃꯗꯤ ꯐꯥꯎꯕꯒꯨꯝꯗꯤ ꯃꯇꯧꯔꯛꯏ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯛꯏ ꯃꯥꯒꯤ ꯃꯀꯥ ꯂꯥꯝꯂꯕ ꯃꯥꯏꯊꯣꯡ ꯈꯪꯃꯛ ꯍꯦꯛ ꯃꯛꯁꯤꯟꯈꯤ ꯃꯌꯥꯝ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯅꯔꯛꯏ ꯑꯣꯖꯥ ꯗꯦꯕꯦꯟ ꯆꯤꯟꯗꯤ ꯊꯣꯛꯇꯅ ꯃꯊꯃꯣꯏꯅꯨꯡꯗ ꯁꯣꯟꯕꯨ ꯁꯣꯟꯈꯤꯕ꯭ꯔꯥ ꯏꯁ ꯁꯤꯔꯝꯅꯤꯗ ꯆꯣꯞꯂꯝꯒꯗꯕ ꯁꯝꯅꯥꯗ ꯍꯦꯛ ꯂꯤꯂꯤꯗ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯀꯥ ꯂꯥꯝꯂꯕ ꯍꯔꯥꯎ ꯃꯤꯅꯣꯛꯅ ꯌꯣꯝꯂꯕ ꯃꯥꯏꯊꯣꯡꯗꯨ ꯎꯔꯨꯕꯗ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯟꯖꯔꯤꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ